ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯒꯦ ꯇꯧꯕꯅꯦꯕꯀꯣ ꯁꯔꯄ꯭ꯔꯥꯏꯖꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏ ꯐꯤ ꯈꯔ ꯁꯥꯏꯗꯅ ꯐꯤ ꯁꯥꯕꯁꯤꯗ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯁꯦ ꯇꯥꯕꯁꯦ ꯐꯣꯟꯗꯒꯤ ꯇꯥꯕꯗꯣ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯗꯕꯅꯤꯅ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯔꯦꯗꯤꯑꯣ ꯑꯃ ꯂꯩꯕꯤꯔꯛꯄꯅꯦ ꯑꯗꯣ ꯀꯩ ꯔꯤꯑꯦꯛꯁꯟ ꯇꯧꯒꯦ ꯁꯤꯅꯤ ꯈꯔ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯁꯤ ꯃꯆꯥꯁꯤꯅ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦꯀꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯦ ꯉꯔꯥꯡ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯕꯗ ꯂꯩꯔꯛꯄꯅꯦꯀꯣ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯗꯧꯒꯦꯗ ꯃꯅꯤꯡꯗ ꯑꯅꯣꯞꯇ ꯂꯩꯔꯝꯃꯦ ꯀꯦꯁꯤꯟ ꯇꯥꯁꯨ ꯌꯥꯔꯣꯏ ꯅꯪꯒꯤꯗꯣ ꯁꯨꯄꯔ ꯒ꯭ꯂꯨ ꯅꯞꯈ꯭ꯔꯕꯅꯤꯅ ꯃꯃꯥꯏꯗ ꯈꯤꯇꯪ ꯅꯞꯁꯜꯂꯣꯏꯅꯣꯕ ꯅꯞꯁꯟꯕ ꯅꯠꯇꯦ ꯆꯦꯟꯊꯔꯛꯄꯅꯦ ꯃꯤ sida thadabada se thadabada ꯆꯦꯟꯊꯈꯤꯕ ꯑꯗꯨꯅꯅꯦꯕ ꯌꯥꯗ꯭ꯔꯦ sida ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯂꯣꯏ ꯀꯣꯜꯂꯦ ꯑꯃ ꯁꯤꯟꯗꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ ꯑꯃ ꯁꯤꯟꯗꯗꯤ ꯌꯥꯔꯣꯏ ꯇꯣ ꯅꯪꯒꯤꯗꯨꯅ ꯌꯥꯔꯣꯏ ꯆꯤꯆꯦ ꯑꯩ ꯀꯦꯔꯣꯁꯤꯟ ꯇꯧꯖꯒꯦ ꯐꯩꯃ ꯑꯗꯨ ꯀꯩꯅꯣ ꯀꯃꯥꯏꯅꯦ ꯐꯣꯟꯂꯣ ꯅꯠꯇꯦ ꯌꯦꯡꯉꯣ ꯀꯩꯅꯣ ꯁꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯃꯤꯠ ꯎꯗ꯭ꯔꯕ ꯑꯅꯣꯞ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯀꯩ ꯃꯥꯟꯒꯦ ꯀꯩ ꯃꯥꯟꯒꯦꯕ ꯆꯥꯔꯖ ꯇꯧꯅꯕꯁꯨ ꯌꯥꯎꯔꯦ ꯔꯦꯗꯤꯑꯣꯅꯦ ꯕꯦꯇ꯭ꯔꯤ ꯂꯩꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯗꯤ ꯆꯥꯔꯖ ꯇꯧꯔꯒꯀꯣ ꯀꯃꯥꯏꯅ ꯊꯥꯏꯅꯣ FM ꯇꯧꯔꯁꯨ ꯌꯥꯔꯦ ꯕ꯭ꯂꯨꯇꯨꯠ ꯇꯧꯔꯁꯨ ꯌꯥꯔꯦ ꯀꯃꯥꯏꯅꯤ ꯅꯨꯡꯉꯤꯡꯗꯁꯨ ꯂꯣꯏ ꯌꯥꯕ꯭ꯔꯣ ꯁꯦ ꯀꯃꯥꯏꯅ ꯊꯥꯒꯦ ꯁꯤꯕꯣ kemain thage yengो kemain thage yengो sida yare hajik bluetooth mode ne sida FM ꯀꯣꯏꯃꯜꯂꯦ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯒꯤ ꯁꯛꯇꯝꯕꯨ kaya ꯈꯣꯏꯔꯥꯡ thawo sumai tar ꯀꯥꯏꯗ ꯎꯅꯅꯤꯡꯉꯤ ꯃꯍꯥꯛꯇꯕꯨ Side to side. ꯌꯦꯡꯖꯅꯤꯡꯉꯤ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ Wow. ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ Wow, ꯁꯛꯇꯝꯕꯨ dialogue se. ꯑꯩꯒꯤ ꯃꯤꯠꯁꯤꯅ oh music kaso ꯐꯔꯦ ꯀꯩꯅꯣ ꯁꯦ tu dia tu gai ke sino suga jira pa ba ꯀꯩꯅꯣ ꯁꯤꯕꯨ ꯄꯥꯝꯕ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯄꯥꯝꯃꯤ ꯀꯩꯅꯣ bluetooth mode oi yaro m da nam kan da ne ba fm mode lak tu sina ꯑꯣ no m da nam kan da fm mode lak ta ba ꯑꯣ ꯑꯣ he da he ha ko de bluetooth mode le mo ne ꯅꯣꯡꯏꯟꯗ ꯑꯣꯏꯔꯒꯅ ꯑꯦꯟꯗ ꯅꯝꯗꯣꯏꯕ ꯑꯦꯟꯗ nongin thamgira ma thamgira lo yare sidi to ꯑꯣ to lai khat ke ju dam yare sana ba dam ꯈꯪꯉꯦ ꯈꯪꯉꯦ ꯂꯩꯈꯠꯄꯗꯨꯗꯤ kai tu ni ꯌꯥꯝ ꯇꯧꯋꯤ ꯈꯪꯉꯦ